Yelhoumi Oiriba Meitei Phurup Yaoriba Phom ama Hektadada Heithoi Singdoiba Asi Thak WANG-E India ge ATEI state SINGDA LEIRIBA arts pom sing AMADI JAGOI MAKHAN sing CHANGDAM NABADA Manipur ge LEIJARIBA JAGOI ESEI asi KHUWAIDAGI ARIBA OIBATA NATTANA AWANGBA MAPHAM da LEIRI HAINA KAINA Foundation ki chairman GURUMAYUM LATASANA na PHONGDOKKHRE WAFAM asing asi Jawaharlal Nehru Manipur Dance Academy gi auditorium hall da KAINA Foundation na puthokpa annual program ga mari leinana khongthang haina mingthonba thoram ga mari leinana phongdokkibani thoramadуда Jawaharlal Nehru Manipur Dance Academy gi director Pukhrambam Bilas State Kala Academy awardee Manoharmayum Gunesori amadi Sangit Natak Academy awardee Leima Pokpam Lakpatina mathang sitna chief guest president amadi guest of honor oina saruk yakhibaga loinana thang ta pung cholom amadi maibi jagoi su foundation asida mahitam liba mairoi singna utkhi thoramaduga mari leinana chairman Gurumayum Latasana na makha taradun hai lamdam masigi Meitei Phurup pu malem gi miyam da saktak liba aikoi gi jagoi aikoi isai amadi chatnabibu matam gi yawal matung ina social media gi technology na chakhotlakpagi matung ina western culture gi mami tasilak libasi aikoi na matam chana ngakthok hoba chumgani aikoi gi nat chatnabi culture bu aikoi na ngak sendana atopa kanana ngakpi senbigada banate ipa ipuna thambiramba mamal yamlaba aikoi gi nat culture asibu yokhatna ba pandamda KAINA Foundation na Mumbai da miyoi chani gi mathakta lemna jagoi tambikre Manipur da su masigi branch hangdoktuna angang singda lemna jagoi isai tambibagi thodang lori ngasi fawba lengaktagi KAINA Foundation na mateng Leitri adubu KAINA Foundation gi pandamdi lamdam asida leiriba ina khulaba aikoi gi nat culture asibu yokhatuna lamdam asi ingtikpa puraktuna nungsi chanana hingbinnaba haiba pandam asini loinana matam punamakta KAINA Foundation na lamdam asigi nat kidamak lepkigani haina phongdokhi dagi akhoi culture dagi thought dagi akhoi se khwai dagi mamang thaba haina ai haijaningi adubu akhoi matam gi chanabi akhoi social media sine he yamna dominate oirakpa dagi khitang nakhai khibagi mawong da leire aduna mayam sibu khara punchalla kanda igi chanabi adu taksage aduga tamba sungam jaba oijage tambiba aduga akhoi leiriba mayam ase punna amata oibagi khonjelda khoi amata oibagi khongthangda thaminasi punamak aigi migi naidaba akhoi Meitei ni akhoi gi chanabi habese akhoi ni yokhatana amata mi amatana akhoi bu yokhat phiro akhoi gi culture bu akhoi na mohini natam kuchipuri urisi kshatriya si mayasi manung sida ko akhoi si tholpadadi akhoi si yamna traditional oiba khwaide ariba dance form amani adubo akhoi se khara hantarakle aduna aina Bombay da KAINA Foundation na angang chani gi maya da free of charge ai jagoi tambiri aduda nattana masi program ama lakpa matamda Manipuri jagoi asibu yawnana ba haiduna ai isamakna akhoi gi free of